Kanglaipak 360 yengbiriba amadi tabiriba miyam punamapu ahanba maktada taramna oksabaga loinana ikok nonjari. Ngasi channel asigi maikaidagi sandokchariba Manipuri horror story gi mari suba wari. Heloi Thiba. Wari asi aigi marup amana aingonda libirakpani. Thaina mamangaida khungang sing ase mi yamna tanaramdi. Aduga hojiki matamga yamna khenarami. Khungang amada ngausinnaba nupa khara leirami. Aduga khungang adumaktada yamna phawba maiba nupa amasu leirami. Khungang aduda leiriba maiba phawba nupa adu mana haiba khudingba khungang aduda leiriba mi mayam aduna illammi. Magi wahi ama ngangkhibada mayamna yamna kina launarami. Khungang aduda nattana thangnaba khungang singda leiba mi mayam adunasu maiba aduna hairiba ngangba tawganu si phai phatte lam asida lai phataba leire afaba lei hairiba punamak ase khungang aduda leiriba mising adunasu thangnaba khungang aduda leiriba mising atei mafam singda leiriba khungang singna maiba aduna ngangba ado achumba oina loina launarami. Khungang aduda nupa macha ngausinnaba khara leirami. Nupa sing aduna maiba adugi manakta laaga nungtigi maiba aduna liba wari mayam maiba aduna thengnarakpa laigi oiro tingi oiro mi afaba fattaba mayamgi wari sing adu nupa macha sing aduna tarammi. Nungtigi sum wari sing adu tarabada maiba adugi manakta nungtigi lagliba angang sing aduna maiba aduda makhoyi oja oina oijeragi haiduna boriduna oja oina khurumdana oja maibagi seba tawdana makhoi sing adu leirami. Oja maibana makhoi singda wari lirami amadi mahakna laigi oiba thauram laigi oiba mantra haibadi larikta yawba tillon karon mayam sing adudi amatta maibaduna mahaki satrani hairiba mayam aduda nongmuta wari liramdi. Ojagi seva tawriba mokhoi mayam aduna ojabu mokhoidagi mantra jantra amadi ojadagi puja tawbagi mayam adu tamnaba haiduna phana kuina leirakpasina tha ni hum hojillagi. Nongmagi numit amada oja maiba adu yamna wana halaklami madu ubada mayamna oja kaidawragi haiduna hanglami. Oja maibana wana masadu sonthana lakpado ubada mayam adana oja somda ising leire ising je khitang thaksin biu haidana oja maiba adu phamtharaga ising pithaktana oja do ngahak pothanaba hairami. Oja maibana potharaba matungda mahaki satra sing aduna oja ngasi je kaidawragi oja haina hanglaklami. Oja maiba aduna ngasidi angakpa thodok ama thengnari haidana mahaki satra sing aduda hairami. Satra sing aduna oja adana oja kaidawragi kari thengnara age oja hairami. Oja aduna ai ase ngasidi sining chitta halai hairami. Oja kari marungino oja akoida wari adu libiu haidana makhoina yamna khawrangna taningna oja aduda satra sing aduna hanglami. Ai ngasidi heloi ongnare heloi sing aduna ne aibune pudogi honawa aduda aina lai khoramdana makhoi sing adubu talabu matungda ai ase yum yawraklibani hojikta aduna ai ngasidi yamna ware makhoi mayam aduga oknarubadagi makhoi sing ado oknarubadagi haiduna oja maiba aduna mahaki satra sing aduda hairami. Oja aduda satra sing aduna hanglaklam. Oja heloi aisibu kayamu phajagi kamaina tawgyuja amta haibiyo haidana mahaki satra sing aduna oja aduda hanglami. Oja aduna mak satra sing aduda hairami fare fare ai liragi taro tuminna. Oja aduna wari lirami. Heloi haise yamna phajagarsani masak se moidagi hena phajaba kanamata leite. Heloi se makhoigi noglakpa matamda makhoigi makhyat se mana yoguine sangi adu phajabadadi moi yauba kanamata leite. Heloi sing ase yamna su sathi adugane yamna su phai makhoi se masak su loina phaje. Oja adu heloi sanabagi mantra di oja gida leibro
ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯂꯩ꯫ ꯚꯨꯠ ꯁꯥꯟꯅꯕ, ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯩ꯫ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯇꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤꯀꯣ, ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯈꯣꯏꯅ ꯇꯝꯕ ꯌꯥꯗꯦꯀꯣ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯖꯥꯅ ꯅꯈꯣꯏꯗ ꯂꯣꯏꯅꯃꯛ ꯇꯝꯕꯤꯗꯣꯔꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯗꯨꯒꯨꯝꯕ ꯇꯝꯕ ꯌꯥꯗꯦ꯫ ꯅꯣꯏ ꯃꯌꯥꯝꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯎꯄꯨ ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯂꯛꯑꯣ ꯅꯈꯣꯏ ꯑꯃ ꯆꯠꯂꯒ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯣꯖꯥꯒꯤ ꯎꯄꯨ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯑꯣꯖꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯣꯖꯥ ꯎꯄꯨ ꯍꯥꯏꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯁꯤꯗꯗꯤ ꯎꯄꯨ ꯑꯃꯠꯇ ꯎꯗꯤꯌꯦ ꯑꯣꯖꯥ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯎꯄꯨꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯄꯛꯁꯤ ꯃꯥꯟꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯎꯄꯨꯗꯨꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯌꯥꯎꯕꯅꯤ, ꯑꯗꯨꯒꯤ ꯎꯄꯨꯗꯣ ꯄꯣꯔꯛꯎꯅꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯄꯥꯛꯁꯤ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯄꯥꯛꯁꯤ ꯁꯣꯝꯗ ꯂꯩꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯁꯤꯒꯤ ꯄꯥꯛꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅꯅꯦ ꯂꯧꯊꯣꯛꯑꯒꯅꯦ ꯄꯥꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯔꯨꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯒꯤꯁꯤꯗ ꯚꯨꯠ ꯁꯥꯟꯅꯕ, ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯂꯣꯏꯅ ꯁꯨꯅꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯛꯁꯤ ꯑꯁꯤ ꯍꯥꯡꯉꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯄꯥꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯛꯁꯤ ꯑꯁꯤ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯅ ꯄꯥꯛꯁꯤ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯛꯁꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯗꯨ ꯋꯥꯕꯒ ꯆꯣꯛꯊꯕꯒ ꯍꯦꯟꯃꯟꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯁꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ, ꯑꯗꯨꯅ ꯅꯈꯣꯏꯅꯦ ꯌꯨꯝ ꯑꯁꯦ ꯁꯪꯉꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯈꯠꯅꯔꯗꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯝꯃꯤ, ꯑꯣꯖꯥ ꯁꯪꯒꯦ ꯁꯪꯒꯦ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯌꯨꯝ ꯂꯣꯏꯅꯃꯛ ꯁꯪꯗꯣꯏꯅꯤ ꯑꯣꯖꯥ, ꯄꯣꯊꯥꯕꯤꯌꯨ ꯄꯣꯊꯥꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯑꯗꯨꯗ ꯄꯥꯛꯁꯤ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯑꯒ ꯍꯦꯂꯣꯏ ꯁꯥꯟꯅꯕ, ꯚꯨꯠ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯅꯔꯒ ꯃꯃꯤꯠ ꯈꯠꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯤꯉꯩꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯧꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯄꯥꯛꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯄꯥꯛꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯂꯁꯤ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯘꯔꯤ ꯌꯦꯡꯂꯝꯃꯤ꯫ ꯘꯔꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ, ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯣꯖꯥꯒꯤ ꯄꯥꯛꯁꯤ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯆꯥꯁꯥ? ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯨ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯆꯤꯡꯊꯦꯛꯇꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯄꯕꯠ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯖꯥ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯥꯛꯏ꯫ ꯑꯣꯖꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯒ ꯇꯞꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯅ, ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯁꯤ, ꯑꯗꯨꯒ ꯆꯠꯂꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯈꯪꯂꯅꯤ, ꯂꯥꯏ ꯑꯣꯛꯅꯕ꯭ꯔꯥ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯤ ꯄꯨꯂꯞ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯆꯤꯡꯊꯦꯛꯇꯅ ꯃꯆꯤꯟꯗ ꯃꯥꯏꯕꯤ ꯆꯪꯕꯗꯨꯅ ꯂꯥꯏ ꯇꯣꯡꯕꯗꯨꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯗꯅ ꯐꯝꯗꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯎꯕꯗ, ꯑꯁ ꯂꯥꯏ ꯐꯠꯇꯕ ꯑꯣꯡꯅꯔꯦꯗꯅ, ꯁꯤꯗꯤ ꯄꯨꯖꯥ ꯇꯧꯗ꯭ꯔꯗꯤ ꯆꯠꯂꯔꯣꯏ, ꯑꯗꯨꯅ
ꯑꯩ ꯄꯨꯖꯥꯒꯤ ꯇꯥꯏꯔꯦꯟ ꯀꯕꯣꯛ ꯑꯐꯥꯕ ꯄꯨꯡꯐꯥꯏ ꯀꯩꯀꯩ ꯈꯔ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯀꯕꯣꯛ ꯑꯐꯥꯕ ꯄꯨꯡꯐꯥꯏ ꯀꯩꯀꯩ ꯄꯨꯔꯗꯨꯅ ꯑꯣꯖꯥ ꯁꯣꯝꯗ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯖꯥꯗꯨꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯄꯨꯡꯐꯥꯏꯁꯤꯡ ꯂꯨꯞꯄꯒ ꯉꯁꯥꯏꯒꯤ ꯏꯅꯦ ꯇꯃꯨꯕꯤꯗꯨ ꯑꯗꯨꯗ ꯐꯨꯗꯅ ꯍꯪꯂꯝꯃꯤ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯅꯪ ꯁꯤꯗ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯐꯨꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯅꯦ ꯇꯃꯨꯕꯤꯗꯣ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯣꯛ ꯆꯥꯒꯦ ꯍꯤꯛꯄꯤ ꯆꯥꯒꯦ ꯑꯩ ꯃꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯀꯟꯕꯗ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯑꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯔꯦ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯇꯝꯕꯤꯔꯒꯦ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛꯁꯦ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯅꯪ ꯇꯃꯨꯕꯤꯒꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯊꯣꯛꯑꯒ ꯅꯪ ꯆꯠꯈꯤꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯏꯅꯦ ꯇꯝꯅ ꯑꯩ ꯃꯤ ꯆꯥꯅꯤ ꯑꯣꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡꯗ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯣ ꯂꯨꯞꯄꯒ ꯑꯃꯨꯛ ꯐꯨꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯅꯪ ꯀꯔꯤ ꯆꯥꯒꯦ ꯑꯃꯈꯛ ꯆꯥꯒꯗꯕꯅꯤ ꯂꯣꯏꯅꯃꯛ ꯆꯥꯕ ꯌꯥꯔꯣꯏ ꯃꯤ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯅ ꯏꯅꯦ ꯇꯃꯨꯕꯤꯗꯣ ꯑꯗꯨꯅ ꯃꯁꯥꯗꯣ ꯃꯥꯏꯕꯤꯒꯤ ꯇꯥꯏꯗ ꯑꯩ ꯑꯣꯛ ꯆꯥꯒꯦ ꯃꯤ ꯆꯥꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯛꯄꯗ ꯑꯣꯖా ꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯪꯒꯤ ꯑꯣꯛ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯪꯕꯨ ꯑꯣꯛ ꯄꯤꯖꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏ ꯐꯠꯇꯕꯗꯨꯗ ꯍꯥꯏꯗꯨꯅ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯀꯜꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯀꯅꯥꯅꯣꯃ ꯆꯠꯂꯒ ꯍꯧꯖꯤꯛ ꯑꯣꯛ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯏꯅꯦ ꯇꯃꯨꯕꯤꯗꯅꯦ ꯑꯣꯛ ꯑꯁꯤ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯏꯅꯦ ꯇꯃꯨꯕꯤ ꯑꯁꯤ ꯁꯨꯡꯐ ꯐꯔꯣꯏꯗꯣꯔꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯃꯅꯨꯡ ꯀꯜꯂꯤ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯗꯅ ꯑꯃꯅ ꯑꯣꯛ ꯂꯩꯔꯨꯔꯒ ꯄꯣꯔꯛꯂꯝꯃꯤ ꯑꯣꯛ ꯑꯗꯨ ꯏꯅꯦ ꯇꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯏꯅꯦ ꯇꯃꯨꯕꯤꯗ ꯀꯟꯗꯅ ꯍꯥꯏꯔꯝꯃꯤ ꯁꯦ ꯆꯥꯔꯣ ꯅꯪꯒꯤꯗꯣ ꯑꯩꯅ ꯁꯤꯗ ꯊꯝꯃꯕꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯥꯔꯣ ꯍꯥꯏꯗꯅ ꯏꯅꯦ ꯇꯃꯨꯕꯤꯗ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯀꯜꯂꯝꯃꯤ ꯏꯅꯦ ꯇꯃꯨꯕꯤꯗꯣ ꯃꯁꯥꯗꯣ ꯅꯤꯛ ꯂꯥꯎꯅ ꯑꯩ ꯆꯥꯔꯣꯏ ꯑꯊꯣꯡꯕ ꯊꯣꯡꯉꯒ ꯆꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯣꯛ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯣꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯝꯂꯒ ꯊꯨꯅ ꯊꯣꯡꯂꯒ ꯏꯅꯦ ꯇꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯊꯝꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯏꯅꯦ ꯇꯃꯨꯕꯤꯗ ꯑꯃꯨꯛ ꯀꯜꯂꯝꯃꯤ ꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯕꯅꯤ ꯊꯣꯡꯂꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯏꯅꯦ ꯇꯃꯨꯕꯤꯗꯣ ꯉꯁꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯁꯥꯗꯣ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯃꯥꯏꯕꯤꯅ ꯉꯥꯡꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯂꯒ ꯉꯁꯥꯏꯒꯤ ꯑꯣꯛ ꯑꯗꯨ ꯃꯈꯨꯠ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯄꯥꯏꯔꯒ ꯃꯌꯥꯗ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯍꯥꯛꯅ ꯆꯥꯕ ꯑꯗꯨ ꯃꯔꯛꯇ ꯇꯥꯏꯔꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯠꯂꯣ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯇꯝꯕꯤꯔꯕꯅꯤ ꯆꯠꯂꯣ ꯍꯥꯏꯗꯅ ꯏꯅꯦ ꯇꯃꯨꯕꯤꯗ ꯃꯍꯥꯛꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯍꯟꯖꯤꯟ ꯀꯜꯂꯝꯃꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯏ ꯐꯠꯇꯕꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯍꯤꯞꯀꯤꯔꯝꯃꯤ ꯁꯦ ꯂꯥꯏ ꯐꯠꯇꯕ ꯆꯠꯈ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯏꯅꯦ ꯇꯃꯨꯕꯤꯗ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯅꯔꯛꯄꯅꯣ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯇꯥꯔꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯄꯣꯊꯥꯍꯜꯂꯁꯤ ꯍꯥꯏꯗꯅ ꯏꯅꯦ ꯇꯃꯨꯕꯤ ꯑꯗꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯍꯜꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯃꯨꯕꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯇꯃꯨꯕꯤ ꯅꯪꯕꯨ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯛꯄꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯃꯨꯕꯤꯗ ꯍꯪꯂꯛꯑꯝꯃꯤ ꯏꯅꯦ ꯇꯃꯨꯕꯤꯗꯣ ꯃꯥꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅꯕ ꯉꯥꯏꯕꯗ ꯅꯨꯡꯗꯥꯡ ꯊꯦꯡꯈꯤꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯏꯅꯦ ꯇꯃꯨꯕꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯊꯪ ꯂꯤꯔꯛꯄꯗ ꯏꯅꯦ ꯇꯃꯨꯕꯤꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕꯗ ꯂꯤꯔꯛꯂꯝꯃꯤ ꯑꯣꯖꯥ ꯑꯩꯅꯅꯦ ꯉꯁꯥꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯔꯝꯃꯤ ꯅꯣꯡꯁꯨ ꯃꯃꯤꯠ ꯈꯥꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇꯒꯤ ꯃꯆꯤꯟ ꯍꯥꯏꯖꯤꯟꯐꯝꯗꯣ ꯑꯗꯨꯗꯒꯤ ꯆꯪꯉꯛꯄ ꯃꯇꯝꯗ
ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯣꯖꯥ ꯑꯗꯨꯗ ꯅꯠꯇꯅ ꯑꯣꯖꯥ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ ꯑꯩꯅ ꯑꯣꯖꯥ ꯏꯁꯥꯗ ꯀꯔꯤꯃꯇ ꯈꯟꯗꯕ ꯃꯈꯩ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯥꯛꯄꯒꯤ ꯄꯣꯗꯣꯟ ꯑꯗꯨ ꯆꯨꯈꯠꯂꯒ ꯑꯩꯅ ꯑꯗꯨꯝ ꯌꯨꯝ ꯇꯥꯟꯅ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯆꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯑꯩꯅ ꯆꯪꯉꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯇꯨꯡꯗ ꯇꯃꯨꯕꯤ ꯇꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯅ ꯇꯧꯏ ꯑꯉꯥꯡꯒꯤ ꯃꯈꯣꯟꯁꯨ ꯃꯥꯜꯂꯤ ꯑꯍꯟꯒꯤ ꯃꯈꯣꯟꯁꯨ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯩꯅꯅꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯒꯣꯏ ꯑꯣꯖꯥ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯄꯣꯗꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯃꯤ ꯑꯣꯖꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯈꯪꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯄꯣꯗꯣꯟ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ ꯄꯣꯗꯣꯟ ꯑꯗꯨ ꯃꯨꯠꯂꯕ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯤꯜꯂꯛꯄꯗꯨꯅ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯗꯨꯒ ꯇꯃꯨꯕꯤ ꯇꯃꯨꯕꯤ ꯀꯧꯕꯁꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯀꯧꯔꯛꯄꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯝꯃꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯟ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩꯒ ꯃꯝꯕꯅꯤ ꯑꯣꯖꯥ ꯇꯧꯐꯝ ꯈꯪꯗꯅ ꯑꯩꯅ ꯂꯦꯞꯄꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯆꯧꯕ ꯑꯃ ꯉꯛꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯄꯥꯟꯕꯒꯤ ꯇꯥꯏꯞꯇ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯁꯦ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯂꯦꯛꯊꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯃꯨꯕꯗꯣ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯅ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯥꯗ ꯃꯥꯅꯅꯦ ꯆꯪꯈꯤꯕꯒꯤ ꯆꯣꯡꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯍꯤꯞꯂꯝꯃꯤꯕꯁꯤꯅꯤ ꯑꯣꯖꯥ ꯑꯩ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅೋ ꯍꯥꯏꯕꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯖꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯁꯤ ꯁꯤꯅꯤ ꯑꯣꯖꯥ ꯍꯥꯏꯗꯅ ꯏꯅꯦ ꯇꯃꯨꯕꯤꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ ꯏꯅꯦ ꯇꯃꯨꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯤ ꯂꯥꯏ ꯐꯠꯇꯕ ꯑꯁꯤ ꯄꯨꯖꯥ ꯇꯧꯔꯒ ꯊꯨꯅ ꯇꯥꯜꯍꯧꯗꯕ ꯇꯥꯔꯗꯤ ꯑꯆꯠ ꯑꯋꯣꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯤꯟꯅꯗꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤ 3 ꯑꯗꯨꯒ ꯐꯤ ꯑꯉꯧꯕ ꯐꯤ ꯑꯃꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯡꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯐꯤꯔꯥꯟ ꯃꯆꯥ 3 ꯁꯥꯔꯣ ꯍꯥꯏꯗꯅ ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃ ꯏꯁꯤꯡ ꯈꯔ ꯙꯨꯞ ꯀꯦꯟꯗꯟ ꯂꯥꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯀꯣꯌꯦꯠ ꯁꯦꯠꯇꯅ ꯈꯥꯡꯆꯦꯠ ꯂꯥꯛꯇꯅ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯅ ꯄꯨꯖꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯇꯝꯅꯔꯛꯄ ꯑꯃꯗꯤ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨ ꯇꯧꯔꯛꯄ ꯃꯌꯥꯝꯗ ꯅꯈꯣꯏ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯈꯣꯏ ꯀꯤꯗꯔꯁꯨ ꯀꯤꯅ ꯅꯈꯣꯏ ꯈꯥꯡꯗꯅ ꯂꯩꯒꯗꯕꯅꯤ ꯄꯨꯂꯞ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯛꯁꯤ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯒ ꯆꯠꯂꯒ ꯑꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝ ꯅꯨꯃꯤꯠ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯉꯒ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯗꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯇꯥꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯉꯥꯡ 3 ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯈꯣꯏꯔꯝꯕ ꯑꯗꯨ ꯌꯦꯡꯂꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ 3 ꯑꯗꯨꯁꯨ ꯌꯥꯎꯅ ꯆꯠꯄ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯛꯑꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯅꯍꯥꯟꯈꯣꯏꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯁꯦꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯦꯝꯃꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯅ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯍꯨꯏ ꯈꯣꯡꯕ ꯍꯨꯏ ꯆꯤꯛꯅꯕ ꯍꯨꯏ ꯀꯞꯄ ꯑꯉꯥꯡꯒꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯀꯌꯥꯃꯔꯨꯝ ꯅꯝꯃꯛꯄ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ
namthibana leiba ngamdabagi mafamda mising adi cheningbagi mawong namthibana khang ngamdabagi mawong tawraklami oza maiba aduna ngasai hainakhibatugi matungina mayamsing adu namthirasu namthina hui khongasu khongna angang kapasu kapna makhoi khangdana tuminna mamitna usinduna lai khoirambagi type phamdana mayamsing adu loimak leirami oza maiba dugi manakta angang ama kappaga kurong kurong sienbagi mawong adagi nattaba atai mayam amasu tawrami angang masa laithi mayam pareng sana nakan amadagi thoglak nakal amada thabal chongaga chatpai mongda pareng thoglak mayam sing adu ubada makhon sing adu tabada loima kinarami nungsit chu kanna sikalalami nong nungsit tanatana jaga aduda nahangoiga manadaba mayam ama jat tawraklami angang kapagi makhon asina nakong asi sigairabui ningyami lai phatabagi mayam adu oja maiba aduna puja adu tauba loisila aba matamna mayam adu ki sukina khangdana leibo mayam adu chatlasi haina ingit pira aba matungdani mayam sing adu hogatlaga tung hanna yengba yade haidana yum tamna laglami makoina lakwa matamda oja maiba aduna ne tung hallaga yengba matamda amuba awangba amana oja maiba da lai khoramba chatluba mayam adu makhut khatladuna amuka hanna laku nakhoi laku haibagi type ta kawbuduna tawraklami adubu oja maiba aduna mayam sing adu puduna oja maiba gi mangda mayam adu chalhallaga oja maiba na tungda chatlaga mayam sing adu puduna yum yoglaga halaklami madugi numit adudagi amuk hanna khongnang horiba lamlong mari phangba aduda laiwok tinglokpa kaisu tawkidre lai phatabadu oja maiba aduna tanthokkiram asumna oja maiba gi mayumda chhatra sing adu da aduna oja da hairanami oja akhoi jibu ngarange dubaina puja tauba aduga lai gi kai kharadi oja takpiro tambiro haidana mahagi chhatra sing aduna oja aduda hairaklami oja aduna hairami isa sa nakhoi matam wali hojiki oina dine hairakhinu soidana aina ne nakhoi da tambiraga noida sinaram dorabani aduna ne noi aina soina tambigini matang cha da tawrini noi ngai khoko matam kharadi haidana hairaklami oja aduna no mui numita oja maiba aduna mahaki chhatra sing aduda hairang icha sa ngasidi ai yum halaklaroi aduna yum ase nakhoina sangamu ai ngasidi arapada lai khoirambagi damakta chatlani aduna ai hayeng halakani aduna nakhoi yum asida leiramu haidana oja maiba aduna hairaklam oja maibagi wahi adu tabada makhoi ahum adu yamna harawram oja maiba adu magi chhatra sing aduda adumaina hairamlaga oja maiba adu arapada lai khoirambagi damakta chatchiram ojana chakhrabu matungda chhatra sing aduna ojagi paksi adu hangdoktuna larik sing adu lawthogana amamamta padana sum thiraklami ngasagi heloi sanaba bhut sanaba atei gi mayamda sum yengakpada makoina larik adu karambano haiba khanglaktre mamaida makoina larik ama lokhatlaga paru matamdadi heloi sanabagi heloi gi wari yawramada makoina hairaklam sida leire heloi sanabagi wari akoina ne sigi larik ase mantra ase paraga akoi heloi do amtang kauraga yengasi ojana su heloi di masak yamna phajai haibadu aduna sigi mantra ase akoi parasi haidana hainarami amana hai ai hana pagi amana hai ai hana pagi ai hana ai tangane makhoi sing aduna larik adu munnabo matamda mamai thangbagi larik ama chet amadi munnabada segaiduna leibak makhada takhiram larik adu makhoina mathang sum parakpada ahing chupa parami ahing do parakpa matamdadi makhoina nongalamdai adaida larik adu phajana paaba loire makhoina heloi sanabagi mantra adu makhoina di paaba hori mathang parakpaduna nongan thoglaklam nongan thoglakpadagidi ayuk anganbada makhoina mantra adu tangkhai dang paraga aroibagi saruktadi segai gi machet lebak makhada tadan leibadu machet adu moina khunjillaga upuda hapsili oja maibasu tanja adaida halaklami oja lae haiduna makhoina larik adu hapsillaga upuda thammaga ngasai ojagi paksi macha adu ngasai upugi manakanda thamlammi makhoi ahumna heloi kaubagi heloi sanabagi haibagi mantra matek adu khak parga
ꯍꯦꯂꯣꯏ ꯑꯁꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯟꯇ꯭ꯔꯗꯨ ꯃꯈꯣꯏꯅ ꯄꯥꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯁꯤ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯅꯃꯛ ꯊꯝꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯝꯖꯤꯟꯅꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯍꯟꯕꯤꯔꯛꯂꯕ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯇꯧꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯣꯖꯥꯅ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯩꯅ ꯁꯪꯉꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯗ ꯑꯩꯅꯅꯦ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠ ꯄꯨꯖꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯁꯦ ꯅꯈꯣꯏꯗ ꯇꯝꯕꯤꯕ ꯍꯧꯔꯒꯦ ꯍꯌꯦꯡꯗꯒꯤ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯣꯖꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯣꯖꯥꯗꯨꯅ ꯄꯦꯟꯕꯗꯨ ꯎꯕꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯧ ꯌꯥꯝꯅ ꯐꯖꯅ ꯄꯥꯟꯕ ꯃꯌꯥꯝꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯎꯅꯕꯒꯤꯗꯃꯛꯇ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯏꯇꯥꯎ ꯑꯥꯗꯒꯤ ꯂꯧ ꯑꯁꯦ ꯍꯦꯂꯣꯏꯁꯤꯡꯗꯣ ꯀꯧꯔꯒꯅꯦ ꯂꯧꯁꯦ ꯈꯥꯎꯍꯜꯂꯁꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗ ꯂꯧꯁꯦ ꯍꯦꯂꯣꯏꯅ ꯈꯥꯎꯕ ꯌꯥꯏ ꯍꯥꯏ ꯍꯦꯂꯣꯏ ꯀꯧꯔꯒ ꯑꯗꯣ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯧꯔꯒꯅꯦ ꯂꯧꯁꯦ ꯈꯥꯎꯍꯟꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯤꯔꯒ ꯂꯥꯡꯉꯒ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯦꯂꯣꯏꯗꯣ ꯀꯧꯔꯒ ꯂꯧ ꯈꯥꯎꯍꯜꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯆꯪꯉꯒ ꯂꯧ ꯈꯥꯎꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯧꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯖꯥ ꯇꯧꯅꯕ ꯐꯝꯗꯅ ꯂꯩꯔꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯑꯒ ꯄꯨꯖꯥꯗꯣ ꯇꯧꯔꯒ ꯂꯧ ꯈꯥꯎꯍꯜꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯥꯏꯅꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯏ ꯂꯧꯕꯨꯛ ꯌꯧꯔꯤ ꯂꯧꯕꯨꯛꯇꯨꯗ ꯀꯕꯣꯛ ꯑꯐꯥꯕ ꯆꯥꯏꯔꯤ ꯑꯗꯒꯤ ꯙꯨꯞ ꯀꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯄꯨꯖꯥ ꯇꯧꯗꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯧꯔꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯄꯨꯖꯥ ꯇꯧꯔꯝꯅ ꯀꯧꯔꯕꯅꯤꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯪꯊꯔꯝꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤ ꯃꯣꯏ ꯇꯔꯦꯠꯁꯤꯅꯕꯨ ꯂꯧꯕꯨꯛꯁꯤꯕꯨ ꯑꯄꯥꯛꯄ ꯂꯧꯕꯨꯛ ꯃꯌꯥꯝꯁꯤꯕꯨ ꯈꯥꯎꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯂꯧꯐꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯈꯥꯎ ꯍꯥꯏꯗꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯂꯧ ꯑꯗꯨ ꯈꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯂꯧꯁꯦ ꯈꯥꯎꯕ ꯂꯣꯏꯔꯒ ꯂꯧꯁꯤꯁꯨ ꯅꯈꯣꯏꯅ ꯌꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯕꯣꯛ ꯑꯐꯥꯕ ꯆꯥꯏꯔꯗꯨꯅ ꯂꯧꯁꯤꯡ ꯑꯗꯣ ꯃꯐꯝꯗꯨꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯃꯇꯥꯏꯗ ꯀꯕꯣꯛ ꯑꯐꯥꯕꯁꯤꯡ ꯑꯗꯨ ꯆꯥꯏꯔꯒ ꯀꯕꯣꯛ ꯑꯐꯥꯕꯁꯤꯗꯒꯤ ꯅꯈꯣꯏ ꯆꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯈꯣꯏ ꯂꯧ ꯈꯥꯎꯔꯣ ꯍꯥꯏꯗꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯧꯗꯣ ꯈꯥꯎꯔꯒ ꯌꯩꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯩꯅ ꯆꯥꯏꯔꯤꯕ ꯀꯕꯣꯛ ꯃꯇꯥꯏꯗ ꯑꯩꯅ ꯆꯥꯏꯔꯤꯕ ꯀꯕꯣꯛꯁꯤꯡ ꯑꯁꯦ ꯀꯕꯣꯛ ꯑꯐꯥꯕꯁꯤꯡ ꯑꯁꯦ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯀꯕꯣꯛ ꯑꯐꯥꯕ ꯆꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯂꯧ ꯑꯗꯣ ꯈꯥꯎꯕ ꯂꯣꯏꯔꯛꯇꯨꯅ ꯌꯩꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯃꯤ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯍꯦꯂꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯛꯈꯤꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯍꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤꯗꯒꯦ ꯍꯥꯏꯕ ꯑꯗꯣ ꯃꯈꯣꯏꯅ ꯈꯟꯅꯕ ꯍꯧꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯍꯦꯂꯣꯏ ꯍꯥꯏꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯣꯏ ꯃꯌꯥꯝ ꯂꯧꯁꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯈꯥꯎꯗꯅ ꯈꯣꯠꯇꯅ ꯌꯩꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯁꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯠꯂꯣ ꯍꯥꯏꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯒꯗꯕꯁꯤꯕꯨ ꯍꯥꯏꯗꯅ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯐꯥꯔꯒ ꯄꯨꯔ ꯆꯠꯂꯗꯤ ꯆꯤꯡ ꯃꯥꯟꯗ ꯖꯪꯒꯟꯗ ꯄꯨꯔꯒ ꯆꯠꯂꯦꯌꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯔꯝꯃꯤ ꯑꯁ ꯅꯈꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯃꯣꯏꯅꯅꯦ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯩꯗꯧꯅ ꯊꯥꯖꯗꯣꯏꯅꯣ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥꯅꯦ ꯑꯁ ꯐꯔꯦꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯠꯂꯝꯗꯥꯏ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗ
ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯔꯣꯏꯕꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯄꯤꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯗ꯭ꯔꯕꯗꯨꯗꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯐꯥꯔꯒ ꯄꯨꯅꯕꯒꯤꯗ ꯁꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯦꯂꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯩ ꯍꯦꯂꯣꯏꯗꯨꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯁꯛꯄ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯃꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝꯍꯠꯈꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯗꯅ ꯍꯦꯂꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯃꯌꯨꯝꯗ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕꯗ ꯑꯩ ꯄꯦꯜꯂꯤ, ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯁꯤꯟꯅꯔꯒꯦ, ꯇꯝꯕꯤꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯂꯥꯛꯃꯟꯗꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯛꯁꯤ ꯑꯗꯨ ꯐꯥꯛꯇꯣꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯅ ꯂꯧꯈꯠꯂꯨꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯒ ꯇꯥꯕ ꯎꯕꯗ ꯃꯍꯥꯛꯅ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯜꯂꯝꯃꯤ, ꯍꯩꯁ, ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯔꯦꯅ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯍꯦꯂꯣꯏ ꯁꯥꯟꯅꯕꯗ ꯃꯟꯇ꯭ꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯟꯇ꯭ꯔꯁꯤ ꯄꯥꯍꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯈꯪꯗꯕꯒꯤ ꯃꯣꯏ ꯁꯣꯏꯗꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯝꯃꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯨꯟ ꯑꯗꯨꯗꯒꯤ ꯃꯤ ꯈꯣꯝꯗꯅ ꯄꯨꯡ ꯊꯤꯟꯗꯅ ꯓꯥꯟ ꯌꯩꯗꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯀꯥꯗꯅ, ꯖꯪꯒꯜ ꯃꯣꯡꯁꯣꯡ ꯆꯠꯇꯅ, ꯃꯣꯏꯕꯨꯡ ꯈꯣꯡꯗꯅ, ꯓꯥꯟ ꯌꯩꯗꯅ, ꯄꯨꯡ ꯊꯤꯟꯗꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯛꯈ꯭ꯔꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥ ꯀꯨꯡꯈ꯭ꯔꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯗꯤ ꯇꯤꯡꯈꯪ ꯇꯤꯡꯈꯪꯅꯗ ꯌꯣꯝꯃꯕ ꯃꯅꯨꯡ ꯆꯪꯉꯝꯗꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯅꯣꯛꯇꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯅꯕ ꯍꯥꯏꯖꯔꯤ꯫